Kangla Nongpok Thong Lining Lai Son Galena Nangasi, Chief Minister Nongthambam Birena, Manipuri Miyam the Kusna Kray. Nupi ama nomaina kapagi thokdokta Jenaba ASI Salam Dipak Sairap Kot the Puthokray Kot na Sibigi Serak Pigadabani Haiduna Koisauna Rabani Pikayana Imfalgi Kot the Thomsin Kray. Imphal West District Nagamapal Kangzabi Lerak Laikangbam Lekai de Leba NIT Lamphelgi Deputy Registrar gi Yumgi Thongalda Sakti Leba Aidiyama Pokhai Halam Lei. Imphal East Manung Sanba Khatri Awang Lekaida hand pump thamnaba machine sizinaduna leba khutpada lainung dagi gas kapthorakpadagi miyam mi paiba pokna khrei. Loktak Pata Yamna Toina Ujek Paraga Mayang Imphal Leba Sa Yen Sempam Singamadi Yoyon Pam Bander Singa Supply Toba Mioy and Fare Usek Labani Haba Mioy Sofare. Kurumzari IS News ki Manipuri Pau Miyang Tavir Pumna Makputaram Noksari. COVID-19 dagi ngakthoknaba khuttoina hambiyu hand sanitizer sizinabiyu mask upiyu phitaruki distance thambiyu yaribe makai vaccine dosuna kapthokpiyu section banapumna maki yaiphabani hojik mapung oiba pau pizari Union Home Minister Amit Shah na sangaramba Kangla Nongpok Thong Lining Lai Son Galone Nangasi Chief Minister Nongthambam Birena Manipur gi miyam da kusna khrei Kusina bagi thoramadada Mahut Minister Yumnam Khemchan, Minister Nemcha Kipgen, Rajya Sabha ki MP Sana Jawbalai Semba Madi Maru Oiba Miyoi Kaya Saruk Yaki. Kusina dringai Mangoina Nangarang. Chief Minister Birena Kangla Nongpok Thong Hakteng Nana Chatuna Yangsin Ki. Matam Kuina Nongpok Thong Asi Lairam Dabana Anam Aha Chuduna Lairam Labai Kuigi Kunai Asi Haujikti Zawkhatpa Tangdu Laitaba Manipur Ama Oirak Lagani Haibasi Mahaki Azet Pathajabani Haina Chief Minister Nongthambam Birena Phongdorakle Kangla Nongpok Thong Ngasi Ayuk Pung Tara Khara Helakpada Chief Minister Nongthambam Birena Manipur Miyamda Kusina Kibani Hingminari ngai se da akoi amatoina nungsi sanana samman aba thak amada leminana bhona se madugi damakta akoi gi leiba team honorable minister MLA sing akoi am committed to koi sacrifice ogani akoi gi oiba lana gi oiba por akoi loina thadoga leiba ki oiba de akoi yam kanna hona jiba adu ko hona ge na khalliba adu hona riba marung pang sing atani honorable Amit Shah ji na India gi adu ko leader adu ko prithvi gi goina fast most popular prime minister leader mana sugumba kasunata bai khoi pik khaba Manipur si Nongpok Thong hangba gi maramda tweet tor pagai magi Twitter da Nongpok Thong hangba ga loina na Manipur da peace amadi shanti lapo ore sunu gaina 2020 da round bane 22 just akhoi BJP gi thabak se BJP pangha thagale haibino BJP gi thabak se khoi yam thu bane aduna party khar dingaw na bo jusi muisi hoje moi oram do aina biren kani ngi soigi yemoy Viren kali ngangi to kali akara one over B one over yengo horen phamdoi mo khanga ngang boy dinu ngai dana khang do sung dinu ngang man bo ju phatte hai bini dai so khanga ngang na history gi nai na aga de aina ge masak ani hum pu thora di khum su mo namoi maram de pung kai ra thanam mani state amaga unan ba yadana thanam mani state jati amaga kaya nang no khoi sida hana gri sibo kana de khoi aduna khoi de adom de khum gum si khoi gri sat ke development nu sina ba khoi masen amatoina hona base masida oina chala se aduga moiga khumnana baduna khoi su moiga manaba angang ka thagra lo Tha sigi mangada Imphal West ki tera khoraisam lerakta thokiba nongmai kapaki thodokta chenaba Manipur Police ki City Police Station da ASI oina leba Salam Dipak ngasi Lamphel Police ki kangbu amana jairap kota puthokhrei kotna sibigi jairak pigadabani haiduna khoi sauna rabani pikayana Imphal gi jairap kota thomjin khrei Tawdok aduga mari lenana chenariba ASI Salam Dipak tha sigi tang kutmari fawba nimitara mari nige police custody da remand lokthaduna makhadana wahang pahang tawbada court na yaba bikhrei Salam Dipak court puthoklagani haiba pau tabadagi mangzaunana court ke complex manungda leirakpa khoi sauna rabani pi singna ngasi nungthil khongjang jangsinki oirakliba phibam adu yenglaga police na khongjang jangsilliba nupi sing court ke main gate wangmada takthoptuna irang adu laksin ki hairi
ꯃꯔꯒꯁꯤꯗ ꯃꯁꯥꯅ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯕ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ಕಿಡ್ꯅꯦꯞ ꯇꯧꯗꯨꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 15ꯗꯒꯤ ꯂꯣꯠꯇꯨꯅ ꯂꯩꯔꯛꯈꯤꯕ ꯈꯥꯡꯉꯕꯣꯛ ꯄꯥꯔꯠ 3 ꯂꯝꯗꯥꯏꯕꯨꯡꯗꯒꯤ ꯊꯣꯛꯆꯣꯝ ꯀꯦꯅꯦꯗꯤ ꯉꯁꯤ ꯁ꯭ꯄꯦꯁꯦꯜ ꯖꯖ ꯄꯣꯛꯁꯣ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈ꯭ꯔꯦ ꯂꯣꯏꯅꯅ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ಕಿड्नैप ꯇꯧꯗꯨꯅ ꯑꯃꯗꯤ ꯅꯝꯍꯥꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕ ꯑꯣꯖꯥ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕ ꯀꯣꯔꯠꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 16 ꯐꯥꯎꯕ ꯅꯨꯃꯤꯠ 8 ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟ ꯂꯧꯊꯈ꯭ꯔꯦ ꯄꯟꯕ ꯌꯥꯕꯗꯤ ꯄꯨꯂꯤꯁꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯨꯃꯤꯠ 24ꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥ ꯑꯁꯤ ꯑꯁꯥꯝꯒꯤ ꯇꯦꯖꯄꯨꯔꯗꯒꯤ ꯐꯥꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯕꯅꯤ इम्फाल वेस्ट डिस्ट्रिक्ट के इम्फाल पुलिस स्टेशन की मनुंग चनबा नागामपाल कंजाबी लेरक लाइकंगबम लेकाइदा लेबा एनआईटी लम्फेल के डेप्यूटी रजिस्टर के युम की थोंगालदा मसक खंगदबा मियोय खरना मपांगल कलबा आईडी अमा पोखाय हलमले थौदोगा सिंगरांग नुमिदांग पुंग 12:49 ताबा अदुवाइदा थोखिबने एनआईटी लम्फेल के डेप्यूटी रजिस्ट्रार अदुगी ममिंग लाइकंगबम दोरेंद्रो सही 93 अपोकपा लेखिद्रबा नबकुमार लेफम कंजाबी लेरक लाइकंगबम लेकाइनी बॉम्ब एक्सपर्ट की मतुंग इना ngarang pokhai ki ba improvised explosive device IED adu yamna safu kale hairi IED adu ge splinter di spot inquiry da phangba ngamde adubu bomb adu ge impact di Imphal city ge akoi beda laiki bomb pokhai bam adu da Eldorendro ge get ki saru khara amang ata thoki adubu numidang athengma matam oibana misi mina amade asok apandi yaukhide adubu akoi beda leba yum singi wall amade thong thong naw sing akai atoi thoki थोदोक अदुगी मतंगदा इम्फाल पुलिस स्टेशन ना केस अमलखतुना थिजिनबा हौरे हाइदि सैरक असिदा इम्फाल वेस्ट डिस्ट्रिक्ट के इम्फाल पुलिस स्टेशन की मनुंग चनबा नागामपाल कंजाबी लेरक लाइकंगबम लेकाइदा लेबा एनआईटी लम्फेल की डेप्यूटी रजिस्ट्रार की युमगे थोंगालदा मसखंगदबा मियोय खरा नंगरांग मपांगल कलबा आईडी अमा पोखाय हलमखिबा थौदोक अदुबो यानिंगदबा फोंदोक्तुना ngasi एनआईटी की टीचिंग अमदे नॉन टीचिंग स्टाफ सिंगना वकत मिफम फमदुना यानिंगदबा फोंदोक्ख्रे एनआईटी लम्फेल की कॉम्प्लेक्स मनुंगदा पांगथोकिबा वकत मिफम अदुदा सरुक याखिबा सगोल सेम सुरजित सिंह मणिपुर NIT जूनियर असिस्टेंट युम कुंगना ताबा मफमदा बॉम्ब पोखाय हंदुना मियामदा अकी अखंग पीबा असि यानिंगदे थोखिब्रा थौदोक अदुदा असोक अपन यारमलबदी मदुगी दायित्व कनाना पुगनी सही 12 मपुंग फरकलबा NIT असि ngarang थोखिबा थौदोक असिगुंबा अमता ममांगदा थोखिबा लेखिद्री थौदोक अदु कनाना करी मरमगिदमक जथखिबनो हाइबा मियाम खंगना सेंगदोरकनबा अपील तौरकले यारगदी मतुंगदा असिगुंबा युंग कुंगना ताबा अदुगा मी यामना कुंगना लैबा मफमदा बॉम पोखाय हलंबा अमदी मसिदा नुआइतबा थौदोक कइगुमा थोंबा तारगदी मदुगी दायित्वसि कनाना पुगदगे हाइबना चिंगबा दुमा मयाम अमसु लै मतुंगदा असिगुंबा थौदोकसि थोहनबिगनु हाइदुना अखोइना हाइजरी अदुगा NIT मणिपुर असि चही ngasi 12 सुरे NIT मणिपुर सि लिखतखिबा दुगा ngasi भौwi manungda NIT मणिपुर सि यामना वाना मुत्तनबा यामना वाना अखोइ कॉन्ट्रैक्ट स्टाफ सिंग असिना होनजदुना लाकपनि मतुंगदसु होनगिनी सिगुंबा चाखत थौरांगी थबक यामना वाना होनजरिबा तंजा सिदैदा स्टाफ अमदा मागी युमदा बॉम पोखाय हंदुना नुआइतबा थौदोक अके खन पोहनबा हाइबसि यामनमक नुआइजदे अदुना अखोइगी NIT स्टेट असिगी निंगतम लानमी रानी गाइदिन योना कुब्जा 1952 अमदे 1954 की मतमदा महाकी हेडक्वार्टर अमदे लॉटफम ओइना सिजनरिबा माउंट किसाबो मरी लेनबा अथॉरिटीना मतिक चाबा लम कोइफम अमा ओइना सेमगतपिनबा मगुलोंग विलेज की खुंजा सिंगना लेंगा की पुकनिंग सिंगसिलकले तमेंगलोंग डिस्ट्रिक्ट के तौसेम सब डिवीजन की मनुंग जना मगुलोंग विलेज चलेरिबा माउंट किसागा मरी लेनना विलेज अथॉरिटी की मिहुत हाइलु दुस्वांगना अखोई की तमेंगलोंग पाउमिदा फोंदोरकपगी मतुंग इना मफम असि लम कोइबसिंगी पुकनिंग सिंगसिनबा मफम अमा ओइरबसु खुंजा सिंग अमदे लम कोइबा लाकपसिंगना माउंट किसा यौनबा कारिबा लंबी निंथिना सेंबिदबना अवाबा खुदोंग जादबा कया मायोकनरी मरमदुना अथॉरिटीना मतिक चाबा खोंगलंबी अमा सेंबिनबा वफम फोंदोरकले हाइरिबा मफम असिदा मतम अमदा रानी गाइडिंग ड्यूगी लानमी सिंगना मखोइगी कैंप ngaksanaba nungna saramba bunker ngasi phawba leiri panba yabadi hairiba mafam sing asibo ngak senabagi damak village authority na zumlau uba satanba amade umang kokthokpada athing mathamba laikhrabani Hoje ekhoi uri bisi mong kisa haina kawe adu ekhoi lon na kisa kau haina kawe
do mogulongji lamni sida si Tamenglong district Tosem subdivision da le si khoina kuina ipai ipusingna ikhoi lamgi damakta pairami do hojik phoba hojik ti si naming phoba khra di haure do gi tungina tourist ki mi singsu marak ta dum toina lage ado si cap ahanba cap ni si guma cap asi number su ikhoi student union ga youth na number su thabiduna le asi chapse khundegi khongna chapse 2 hours kuma chale adu angam bangak ta kabnina ekhoi khunni singna pambasi tourist ki damakta tourist jam missing ki damakta khra chapanungai ningai footpath kumadi yare gadi government da ekhoi apply to sira haina warepti lawrebni adu waresu success hojik phobdi tawdri adum wana kaduna le ekhoi adu matam nungju thawaresu kalan thawaresu niam hojik kandi toina lakpa hawrebnina lakpa missing nungai janingai duga khoibu loina ba mising puraga chapa mising khra nungai ningai lambi si khra sembi ba pam ba pame haina khoi khunna leptuna warep amadi law tuna le do success to ning ram to sera haina khanduna leini Imphal Iski Manung Sanba Khetri Awang Laikai KIYC ground manakta laiba masjid amagi manakta ngarang hand pump thamnana ba machine sizinaduna laiba khutpada leinungdagi yamna wangna gas Phagalakpadagi miyam angakpa amadi mipaiba poknakhre numidang wairamda gas phagalakpagi chang hengalakpana miyam kham thengna mipaina ki mari leinaba authority na yangsin haningbagi apamba akoibada leiba miyamna phongdoknarakle Manipuri Minister na umang yokhanaba lamlaki sau ujek sing ngak senaba akan mathabak lokhat lingai chairak asidang asi ayuk pung 10 khairom taba matamda mayang Imphal Bazar area da miramdagi pairakpa lamlaki ujek sing faraga yole haba kaknaba pawma phangbadagi Unique Wildlife Protection Committee Manipur Kaksing Range Forest ki staff amadi Wildlife Crime Control Bureau Eastern Region gi apunna team amana khudakta sangsinduna thiba humbagi thabak sathakshre Asi sathakiba thiba humbagi thabak aduda usek pharaga lalon mani haiba miyoi ani fagatki pharaba miyoi ani adudi mayang Imphal haigum yangbi dage akham tombasing sahi yangkai nithoi apokpa kham modu sing amadi ningthaujam ibo chawba sahi yangkai mari apokpa ningthaujam thoibe sing ni hairi makhoi dagi usek sing adu laibani haiba miyoi amasu kona fagatki hairi makhoi dagi asiba uche nganu thoidingnam amom amaga nganu mitngaubi laba amaga su phangki Makhoi ani asi loktak patki nongpok thangba saruk singda yamna toina usek pharaga usek singadu mayang Imphal da leba science sampam singamadi yuan from vendor singda supply tawi hairi pharba miyoi ahuma Wildlife Protection Act 1972 gi makhada action lokhatnaba Central Forest Division da sinakre ningtham thagi matamda miramdagi pairakpa lamlaki usek sing loktak ki phumdi mathakta leba kharsa saji sing sadhanba miyoi singna toina phabagi report lairi makhoi gi mathakta su akan mamit yang sanglagani miyamna su lamlaki usek sing amadi kharsa saji sing phabidanaba Unique Wildlife Protection Committee Manipur gi Secretary Sanaton Irengbamna appeal tawrakle Hiyangthang area da tampaki lalolop amagi miyoi khara leire haba kaknaba pau phangbadagi 16 Assam Rifles samadi Bisnupur gi commando gi apunba kangbu amana ngasi aina thingkraba lalolop KCP noyon gi kajar ama fagat khre pharba miyoi adudi Imphal West gi langthaba left makhale kaidagi laikhidraba samom chawbagi chahi 19 suraba samom Davidson Meitei kawa machanu pani hari pawasigi matung ina ngasi nimi yungma matung pung ahum taba duaida Bisnupur police gi SP gi mityang makhada additional SP Roni Mayeng Mamna lamjing lamtak tuna CDO Bisnupur gi OCY Sakti Sen singna luchingba kangbu amaga 16th Assam Rifles gi kangbu amagana Sathaki ba thiba humbagi tabakta hairiba miyo edu phagat kibani pharaba miyo edu haukiba chahigi November tharda lalholub asigi laisemba kawba misak amagi makhada lub asida yauduna Namol Higher Secondary School amadi Sri Radha Madhava Adarsh Sanskrit Mahavidyalaya da sel gi demand tawbada chenabani hairi makhata ba ain gi thabak lokhatna ba Wangoi Police da sinakre hairi Wangkai Kendra gi manung sanba Old Secondary New Second Fabagi Marakta Lairi Belambigi Nak Yata Amot Akai Kaya Pesinduna Laire Hariba Famasi Tribal Colony Haina Kangnaramba Housingna Lengakna Zakot Taurangi Tabakan na Baikat Liba Maru Ibama Famamani
mi kungna chathok chasin tawriba mafam asi asuki matik mot pa amadi namthiba mafam ama oibena miyamna lambi asi phawrga chatpa matamda hangoiba poknare mari leinaba singna yengsunbi bagi mathau tare hairi Kaksing district ki Waikong Umathel Bazar dagi aina thinkraba lalholob UNLF ki kadar ni haiba miyoi ama Assam Rifles Phundrai Battalion na ngasi fagat pangam khre haina IGAR sauna thokpa zero laman hairi Pagalaba miyoi adu Umathel Bazar dagi lalholob asigi masana masabo Sergeant Major ni haijaba Hamam Nungsiba alias Maniton kawi hairi Waikongi Umathel Bazar da aina yadaba UNLF ki kadar khare laire haiba akaknaba paw ma phangba ki matung inna ngasi Assam Rifles Phundrai Battalion amadi Waikong Police ki commando gi apunma kangbu amana thiba humba gi thabak chathabada hairiba kadar adu phagat pangam khibani makhata ba ain gi thabak lokhatna ba Waikong Police Station da sinakre hairi Bihar ki Chief Minister Nitish Kumar na lusingduna Samadhan Yatra pangthokliba asigidamak Janata Dal United JDU Manipur na thagatpa phongdorakli JDU Manipur State Unit ki State President Hanagi Minister Khetri Mayum Birena thokpa cherolamagi matung ina Chief Minister amatana hariba yatra asiguma pangthoktuna chakhat thaurangi paikhatliba thabak thoram sing hakthengnana yengsunba amadi miyam amadi lengak na paikhatliba thabak thoram singi marakta leiriba gap adu yengsunduna onma state ama purakna bahana khidri state asigi district singda nimit 13 ni chupna pangthokadoriba yatra asi mai paktuna awonba hena chakhatpa state ama oirasanu haina seroladuna makhatarakli All Manipur Working Journalists Union Amju Linkhatpada Chawba Thaudang Lauramba Posangbam Radhe Syam Singh Miyamna PR Syam Haina Khangnariba veteran journalist ase ngarang January 8 gi ayuk pung 8 makhai tabada masagi anaba amana maram oiduna Rems Hospital da laikhidre masagi sahi 68 sukre PR Syam Amju Linkhataba matung Union asigi han hanba General Secretary oina Kumja 1983 dagi 85 fawba Thaudang Lauram ki haina Union thokpa zero lamana hairi Kuki film actor Mangboy Khongsai blood cancer naduna ngarang January 8 da mapugi laikolda Pothakibada Kuki Film Development Association Kupidana Thamoi Sokna Nungaitaba Phongdokpa Galoinana Awaba Phongdokpa Tharam ama Pangthokhrei Mangboy Khongsai Kuki Film Industry gi active member ama oiramki Kuki Film Development Association na Mangboy Khongsai gi imungi awaba dasu saruk yari haina zero lamada paujelakle Members summary humpuna saba forward to health group F to China Sukhangnaba group asina Makhatana Kangpokpi Kamjong amadi Ukhrul district ke Khunja singda mateng pangkhre Hairiba group asina tha khudingi lupa chani chani khaijinaduna mathautaba miyoi singda mateng pangduna lakle ngasisu mapure ba kaina khrabi miyoi ahumda selgi mateng oina lupa lising kun pikre hojik phawbada app to S na miyoi kunthra marida selgi mateng pangkhre hairi Kom Purup Oirabasu Kom Union gi ayaba yaudana masagi oiba wakhalolda thauram amadi thaudokayada represent tauramba hek thangnariba ase matungda tobidana Kom Union gi President Sarto Hakomna appeal taurakle ngasi Major Khuldalaiba Manipur Press Club ta pawmisinga unabada mahakna haikibada Kom Purup ki damak lengakna sakhanglaba Kom Union Manipur KUM lairi matamgi matung ina government department singa kusamnaduna thabak thauram chatharakpa matamda kom oirabasu kom union gi ayaba yaudana masagi wakhalolda thabak thauram tobiganu masigumba laibak thiba thakdok asi matungda amuk hanna tawdana ba makhatarakle kanagumana kom phurup ki damak department singda natraga thauram amada represent tawningba lairagasu kom union manipur KUM ga tanaraga tobiyu grouping semlaga masa masagi kananaba tobiganu haiki Kom Union Manipur haibasina khwaidagi chawba civil organization kom manungi apex body ni kom tribe Manipur haibasi khwaidagi liba yelongmi amani kom tribe haibasi makhoi mahausadagi moi khatna chaina ba pamjadaba santibu iratpa
tribe amani mokhoi gi history kom history yengba matamda kom amana jati amabu khatna chainaba amata leite haude kom amana kom jati amada lan tawba karsu leite yamna shanti pamba community amani habisi ai khanghan ningi manipur gi ngamkhai kaiba yaroi haina haibasi kom tribe amadi kom union gi khwaidagi chelaba thamoi nungi phirepni jati amaga jati amagi manungda nungsi iri khiktuna nungsi yaning jongi haibagi pandamsi khwaidagi wanglaba kom union gi pandamni kom union manipur gi khwaidagi awang bathaki principle tuti peaceful coexistence with different community without compromising the interests of the kom people and the land haibasi khoigi principle amani Imphal ge classic granda alive core ECG device ase Manipur da ahan boy nang ase launch tokre launching ceremony asida Dr. Sapam Ranjan Minister Health and Family Welfare na chief guest made Dr. Somorjit Ningombam Director State Health Mission Society Manipur na guest top honor oina saru yaduna alive core ECG device ase launch tokhi Thoromaduda Munis Yadav Director Sales and Marketing South Asia Alive Course Saru Yaduna device asi matangda miyam da sugaina khanganki Thoromgi sarukamo oina saru yakibesingda demonstration tawduna Alive Core ECG device asi sizinaduna heart ke phibam yengbagi khodong saba phanganki malemgi ehan hanba portable ECG device asi sizinaduna isana yumda Laina heart ki phibam yengba yabagi khudong saba phangalagani device asina Manipur da leriba heart patient khak natana miyoi khuding makna yumda sizinaba yaba healthcare facility ama oina khudong saba phanglagani hairi Saknairaba drama ki director Loinena Padma Shri Yauna Kala Sanskriti ki mana kaya phankraba naba warepana masagi sahi marfuni thoida lekhidabada All India Peace and Solidarity Organization Manipur State Council ki General Secretary Dr. P. Khogendrana ngasi thokpa serol amada awaba phongdorakle Imphal gi CPI office ta ngasi awaba phongdokpagi mifam ama pangtokpaga loinena minute ani tumina lepduna leikhidrabagi mafamda ikai khumnaba utki Organization asige Manipur ge President Dr. M. Narana Mayai Tangbal Lauduna Pangthokiba Mifamaduna Laikhidrabagi Imung Manung Amadi Artist Fraternity ge Awabadasu Saru Yari Haidi State level breast cancer awareness program ama ngasi ayuk health services ki director Dr. K.S. Sasikumar mangangna rally ama lamtharaba matungda pangthokshri Imphal ge classic grand health and family welfare minister Dr. Sapam Ranjanna thoiba mithunglen oina saru yaduna pangthokiba awareness program aduda breast cancer kamdawna ngakthokna ba hotnagani habagi matangda khananaina ki Tharongge sargoma oina thabak phava Dr. Kharada certificate piduna ikai khumna basu utki Health department at the district level, please pull up your socks. It's high time we deliver more than how much we are delivering now. And I would like to request all the doctors, the staffs, the nurses, and all those involved in the healthcare provision of our state. We all work together in coordination. We have a director who is always approachable. We have an SMD who is approachable. I am always approachable. Your SES is approachable. And whatever we can. It is our responsibility. It's God's will that we have been brought into this field of healthcare with these few words. Manipur State S Control Society ki makhada District S Prevention and Control Unit DAPSU thawala sindunangasi ICBS ka sagona duna leiraba miyoi singidama test and treat for PLSIBs Haibe Hiramda Nomagi Oiba District Level Capacity Building Training Program Ama CMO Thabalgi Complex Talaiba National Health Mission NSM Training Hall Pangtok Shrey Thoromaduda CMO Thabal Dr. Wainokul District S Control Officer Thabal Dr. Bizendra Amade POI Tech Pat Naurem Zitena Othoiba Mithung Sing Oina Saru Yaki Thoromaduda Vihan Project Thabalgi Miho Sing Amade District Asigi Manungdalaiba ICBS Kasagona Duna Lady
ꯂꯩꯔꯤꯕ ꯃꯤꯑꯣꯏ 30 ꯔꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭रोग्राम ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ CMO ꯊꯧꯕꯥꯜ ꯗꯣꯛꯇꯔ Wainokulna hai ICIBS ka sagonaduna ꯂꯩꯔꯤꯕ district asigi miyoisingna pukningda hantaba tawdana yamna thongna phana layong asibu mayoknaduna leiba amade haksangi phibam sokhandana thambagi thagatpa phongdokhi tungda matau karamna layong asi mayoknaduna leiriba miyoisingna makhoigi haksang ana ayek yahondana leigani haibagi matangda interaction gi thoramsu pangthokhi President Draupadi Murmu ngasi Tarateret Suba Pravasi Bharatiya Divas Convention loisinbagi thoramda saruk yabaga loinana Pravasi Bharatiya Saman Awards kusinakshre Madhya Pradesh ki Indore da numit humni chupna zatharakpa thoram asigi ngasi aroibinimita President Murmu na India gi mapanda laiba India masa kontareta Pravasi Bharatiya Saman Awards kusinakhi award asi Pravasi Bharatiya Divas Convention ge sarugma oina laibak asida pokpa amadi mapanda laiba India macha singna India amadi India gi mapanda phidam ningai oiba thabak thoram kaya pangthokpaki damak pibani panbayai Prime Minister Narendra Modi na convention na singarang hudok laduna malem gi tongan ba laibak singda lairiba India macha singi thoidok hendok pathabak sing document tagduna thamnana ba appeal tawkhibani mahakna Indian diaspora na India gi top pa global business se mapangal kankhat handuna maru oiba thodang launaba suphongdokhi Indian Red Cross Society IRCS Bisnupur District Branch ki nauna khalaba Management Committee members ki installation program ama Deputy Commissioner Bisnupur ki conference hall da ngasi pangthokre thormaduda IRCS Bisnupur District Branch ki President su oiriba Deputy Commissioner Bisnupur Laurembam Bikramna thoramapu amadi IRCS Bisnupur District Branch ki Vice President su oiriba ADM Bisnupur Hanjabam Bobby Sharma amadi Chairman Dr. Wahangbam Gulapina Othoibe mitunglen sing oina saruk yakhi thoromaduda Deputy Commissioner Laurembam Bikramna IRCS branch asiki nauna khalaba thaumi singbu wasak lauki DC Laurembam Bikramna phongdoki beda laglibe April thada Bisnupur district ke Sangai Ethnical Park Moirang Khunau amadi Loktakta pangthokadauri ba G20 mifam amadi Miss Feminada amadi atai thauram singda IRCS Bisnupur district branch ta hena chauna miyam gi khudaki mateng pangnana bahonasi district asida volunteer masing hengathanaba honasi amadi first aid training program asing hena pangthoktuna miyambu technical idea hena lehenaba honasi haiki ADM Hanjabam Bobby Sharma phongdokibada IRCS Bisnupur district branch na pangthokliba thabak sing asida district administration gi maikai dagisu angama bateng pangnanaba honagani haiki Laman thang ta sagolban tera lakrakpam lekai na sinduranga si thang tage sintak purel oza Sunam Debabrata Singhi marfu mari suba mapok kumon thoram naina sang club ki community hall pangthokre thoramaduda laman thang tage mahairoi singna thang gi thogal tawduna oza gi mafamda ikai khumnaba utuna thawni zakhi thoramasi tungi mirolda oza guru ningbagi hainabi lainaba amadi oza singna mahairoi singda takpi tambiram libas singbu kaudana Laibaki thabak thauda pangbang ngamnabani haiduna laman thang tagi sintak purel sungkham Sunil Kumarna phongdokhi ngasigi thormaduda thangjam Santi Kumar Grandmaster amadi Vice President Mansuria Kungfu Wangkhem Maheshwar President Hula Sindam Sang amadi Pukhrambam Rajendra kaksingna maru oiba mithungsing oina saruk yaduna ozagi mafamda hailai katuna thaunikhi Hauzik pawgi marak thana ten break amatang lauzari Ana layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana lairiba Mahipalpur da Manipur miyam gi damakta laizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772
ब्रेक तुंगदा तराम नोक्सरी मखाताबा पाव मु पिजरी हौखिबा पुंग कुनमरिदा इंडिया दा नौना मियोय चामा कुनमाथोय कोविड पॉजिटिव ओइख्रे मियोय अमालेना लाइसेट असना मरम ओइदुना लाइखिद्रे फगलकपगी चांगजादा मरफुद्रा नेपाल दशमिक निपान सिनो ओइरी अपुनबा कन्फर्म केस कोटिमरी लाख निफुचरुक लिसिंग मरफु सुपना मरफुद्रा मरी यौख्रे एक्टिव केसना लिसिंग अनि चहुम तरामापल दा हंथरकले लैना असना मरम ओइरगा लाइखिदबा मिगी मसिंगना लाख मंगा लिसिंग कुंथ्रा सत्रट कुनिथोइनी लैना असिदगी नाबा फदुना डिस्चार्ज तौखिबा मिगी मसिंगना कोटी मरी लाख निफु माथोय लिसिंग निफु तरेट चाम हुद्रा मरीनी लैना असदगी ngaktoknaba vaccine kapthokiba bunmemigi masingna koti chani kun henkre malem yoina covid license na khwaidagi hena sohala bale vaccine manungda USA na ahanba India na ani subada amadi France na ahum subada leidi awangpok state ki oina Assam na ahanba Mizoram na ani suba amadi Manipur na ahum subada leidi Nungthe Laima Nupilup Top 65 Makhalekaina All Manipur United Clubs Organization Amukoga Kusam Naraga Ahal Oirbasinda Zahi Kudingi Ngamjaba Kudol Tambagi Makasatharakpa Oina Langol Ningthau Lekai Deleba Langol All Age Home da Chatuna Mafamduda Leriba Ahal Singda Nongmada Changdaba Yadraba Potlam Sing Amade Blanket Fee Kudol Tamkre Langol All Age Home da Ningtham Kudol Tambagi Thauramatuda Amukogi President Phairoizam Nandoluwang Lup Asigi Vice President MM Thambau Nungthel Laima Nupilup ki President Longjam Khomdonbi amadi Lup asigi Secretary Thinguzam Kamla Devi na Lusingki Home Jingdel Lady Bahal Singasi, Lai is Hap Amana Maramorega, Natraga, Kunai Chida, Yamas Hatiba, Patabataba Ama, Torugi Lebanati, Karigumba Pibum Kardagi, Lainakibani, Aduna Asugumba, all has home the Lady Bahal Singachida, Miyamna, Minungshi, Pum Tway, Makoim Humda, Angamba, Mating Pampam Tway, Nalu Pibum Tway, Aduga Amana. Akoi Macha Masu Marimata Sagai Nata Isingna Ahal Webrasingda Yanchin Bawatpa Minung Shoot Pawatpa Madu Manamaram Orega Ahal Kayama Mayum the Lening the Badagi always from the Lives Yawi Maduguma Tabakto Lamding Educated Welfare Association Lewa Lamding Thobal District na Lamlaki Sa Usek Kannabage by Kalakpa Thauselgi Sargomo Ina Asi Ayu Pungtaret Lom Tabada Lamdingi Lokonda Lang Taktuna Uchek Pareba Pau Pangbadagi Lewagi Thomisina Mafamaduda Kongla Yang na Sangsin Kre Lewagi Thomising Lakpa Ubada Uchek Pariba Muising Adu Bora Kau Ama Langtoklam Laga Sangayum Pam Kunda Sensunki Kau Adu Hangdoktuna Yang Lobada Ahingba Lam Kunu Ama Yaramki Tungda Uchek Adu Tadoki Uchek Fabada Sizinaba Lang Adu Mai Tadoktuna Mangan Kibakaloinana Lamlaki Sa Uchek Lamding Wangjing Lobukta Pabagi Tabak Amuhana Tobidanaba Lewana Jackson Watam Lakli Mahusagi Kal Kaitarak Liba Asikananaba Akoi Punna Taudang Lowina Siaiba Wafam Sutam Lakli Padma Shri Waripanabana Laikidabada Manipuri Students Federation MSF na awaba fungdurakli Laikidrabagi Tawaina Layamlenda Ingna Signa Laiba Oirasano Haina MSF na Tadorakpa Zero Lamana Pauzelakli Khairakpam Laiba Open Bawandang Asi Bistupid District Council CPI gi Pamkiba Mifamna Ikang Pantha Oiringeda Loktak Project ki Manung Sanba Law Amadi Haigi LLI Canal Sing Tengthokpa Amadi Mari Lainaba Culver Sing Loinana Thong Sing Semzin Bagi Thabak Atuba Matamda Baikhatlu Haina Demand Tauri Haina Bistubu District CPI gi Secretary CS Saratna Thokpa Zeronaman Haidi Mamangi Karib Season Horakpa Matamda Hanadagi Mathau Toba Haudriba Fel Oiduna Ladiba LLI High Canal Tengthokpa Horakpada Laumi Singna Harauna Ki Adubu Canal Fauna Lairamba Uku Thugai Badanatana Tadat Lambana, Canelgi, Mamang Tangba Sarukta Leba, Lobuk Sing, Low Ubayakide, Matamaduda, Lomi Singna, Low Ubayanaba, Semzin Binaba, Langak the Hizakibada, Tabi Kidabana, Lomi Singna, Ningdon Pomduna Lady, Maramaduna, Canel Asi, Matoktobayanaba, Maruina, Sub Minister Ge Madi, Marilena Basingi Pokning, Zingsinzari Heidi. How's this Hanabagi Pao Mupizari? Nasigi Sanabaki Pauda.
United Progressive Adults Association UPAA Kiamgaina Sinduna Chatliba Thasgi Anidagi Tim Kunmarina knockout basis da Saruk Yaraga Kiamgai Mayaleka ground the Sataragliba Tarani Super State Level M Rabi Chandra Memorial Open Football Tournament K Masi Sanakiba and quarter final match da Apunbe FC Araptina KSAFC Kuyatong Bugol Manga Anida Mighty Bepikre Metsasi Mai Pakraba Apunbe FC Araptigi Gol Manga Adu Robinsona match minute Anizat pada golama chanki rosana match ki minute mapan amadi kuntra manga chatpada team gi golani chanki singkhaina match ki minute kuntra mathoi amadi yakhai mathoi chatpada team gi gol ani chanbangam ki match asida maithikraba KSAFC khuyathungi gol ani adu sanjoi amadi kisana match ki minute nipan amadi yakhai ni thoi chatpada chanki ngasi sanaki ba ahan ba quarter final match hawdok pagi thoramda UPAA Kiamgagi advisor W Mera Amadi and Razamanina Athoiba Mitungnen Oiki Zathariba tournament Sigi Anisuba Amadi Ahom Super quarter final match Hayang Sanaragani. All Manipur Football Association Sindhu Nathasigi Taruktagi Lamlong Thongkong Artificial Turf Grounda Tim Kulhom Doina Group Marida Saruk Yaduna Satharakli Ba Daibung Kamsor Memorial Ahanba on the 14 Boys Inter-Club Football Tournament Ke Ngasi Sanakiba match Amada F4C Academy Cycle Nabi FA Bisnupur Bugol Ahom Sinoda Mighty Bikre Messasi Mai Bakraba F4C Academy Gi Gol Ahom Adu Haulungong Matena Match Ki Minute Kunmanga Kunipalamadi Nifunipal Sapada Mathang Sitna Sanki Atopa Match Amada Golden FC Imphal Isamadi Rao Lighting Ingmam Lekaina Sanaki Bida Gol Amamam Zanaduna Draw Oikre Messasida Golden FC Imphal Iski Amadangairaba Gol Match Ki Minute Kuntramari Sapada Ti Ice Iscom bana zanki match draw hen ki ba raugi goal na match ki minute yang kaita ruksa pada NG Diamond zanki ngasi sanaki ba match amadana Neroka FC sangak form na MYDC Imphal West bu goal ahom sinoda mighty be pikre match mai pakraba Neroka FC ki goal ahom Salman Khurshid engineers namade MD Muzahid na mathang sina match ki minute nifu manga yang kai mathoy amadi yang kai manga zatpada zanki zathari ba tournament asigi hayengi match leiroi Mamang Sahigi, December Taramatwidigi, Manipur Veteran Cricket Association as Sinduna Loker Playground, Tim Tarukna Group Anida Saruk Yaraga, Satharakliba, Taramapal Suba, Manipur Veteran Cricket Tournament King, and Sanakiba, Master, Napsaka Imfalna, YPSU, Lalambungo, Wicket. Nipalda Mighty Baby Cray, Metsasida, YPSU Lalambungna, Tos Kamlaga, Bet Kanduna Ahanba innings, Bet Pai Kibada, innings ki over Kuntra, Loiduna, Wicket Taruk Turaga, Run, Sama Humudrama Palauki, Matske Ani Suba innings start Napsaka Imfalna Bet Pai Kibada, innings ki over Kunmapan Ball Anida, Wicket Ani Turaga Run, Sama Marfulauduna, Metsasi, Mai Paki, Mets Mai Bakraba, Napsaka Imfalgi All Rounder, I Ibu Bina Man of the Matske, Titaloki, Hayang Cyclone Tamwe Amadi LCCC Lelong Sajingna Sanaragani. Salibet Hasigi Kunma Pandagi, Matangta, February Amma Faba, Nupa Amadi Nupigi, Junior Madi Sub Junior Manipur State Kabaddi Championship 2023 Manipur State Kabaddi Association Gi Makada Village Defied Tenure Organization Batogi Playground da Pangthok Lagani Haina Village Defied Tenure Organization Ge General Secretary I Anil Nak Ngasi Thokpa Serol Amana Khangalakli Ayuk Nungtil Pangthokadauriba Championship Asida Saruk Yaningba Manipur State Kabaddi Association da Affiliate Toba Club Association Amadi Unit Singna Entry Form Thazinbagi Aureba Matamna Thasigi Tangkun Mari da Oibagaloinena Entry Form Thazin Kraba Club Singi Damag Pixar Thasigi Kuntarukta Club Singda Thadukani Hairi Kedazed Youth Welfare Associated Club ke YWS Sina Sinduna Thas Sahi Kudingi Pangtoktuna Lakpa ke YWSC Trophy 5 Men's Night Football Tournament Thasigi Kunmangadagi Hauraga Wabgai Kedazed Chanabungda Zatharakle Tournament Asigi Ngasi Sanakiba match amada Smart Boys amadi SMM Sina goal amata Sanabangamdana draw Ikre Atopa match amadana ZFFC amadi Mangal FC goal amamam Sanaduna draw Ikre tournament asigi Ngarang Sanakiba match amada WES Sina
GCA Bugol mga amada may tibi bikre. Hojik ngasigi oy bayi ngasagi pawa mo pizari. Manipur ngasi khwaidagi sakhiba chang degree Celsius kulomdoi dasmik taruk oiki khwaidagi ingbana degree Celsius taret dasmik ama oiki nungsida yawa ising manili chang ayukta zada marfu taruk aduga nungthilana zada nifuhumdoi oiki hazul isilakpada maru oi papaw amok Kangla Nongpok Thong Lining Lai Sun Galoi na ngasi Sub Minister Nongthaman Birena Manipur gi miyam da kusnak shrei Nupi ama nongmaina kapagi thodok ta senaba ASI Salam Deepak Sairap Court ta puthokre court na sibige Sairap pi gedabani haiduna khoi sauna rabani pi kayana Imphal gi court ta thamjin shrei Imphal West District Nagamapal Kangzabi Lerak Laikangbam Lekai Deleba NIT Lamfelgi Deputy Registrar gi Yumgi Thongalda Sakti Leba IED ama pokai helam lei Imphal Iski Manung Sanba Khetri Awang Lekai the hand pump thamnanaba machine season aduna leibak hotpada leinungdagi gas phagolapodagi miyam mi paiba pokna khrei Loktak Pata Yamna Toina Uzek Paraga Mayang Imphal Leba Sayen Sempam Sing Madi Yoyon from Vendor Sinda Supply Tobamio and Ifari Uzek Labani Habamio and Safari. Masigi Venedi IS News na Pizza Manipuri Pau Madanga Sidalo Sanzari Miyang Tabiri Babum na Magpo Amukana Kurum Zari.